Phammunaba pamdabadagi CM pham thadokpani and Biren Hanagi Chief Minister Dongthumam Biren ngasi mahaki official Facebook page ta Manipur irangi matangda Paojakhup Guite na phongdokhiba wafam amadi Chief of Army Staff Upendra Dwivedi na ngangnariba wafamsing tongani haibaga loinana Manipur irang horakpagi asengba wafam khara thamkhibagi file video ama thadorakpaga loinana achumbabu fina kuptuna thambe yaroi ngasidi kanana chumi kanana lali haiba malengi miyamna mayek sengna khangle haina phongdorakre post adugi matangda Pirakpa comment amagi paukhumda en Biren amhangna CM pham thadokhiba adu phammunaba pamdabadagini haina paukhum pikre KSO Delhi President Paojakhup Guite na irang asi meitai singna Anglo Kuki War Memorial Guite Matha rubadagi thorakpani haina maral sibagi file video amadi Guite gi wafam adu tokngani haina Chief of Army Staff Upendra Dwivedi na phongdokpagi file video amaga loinana thagalakpa post amagi commenta Maki wafam adu thamlakhibani File video adu da KSO Delhi President Paojakhup Guite na Manipur gi balance asi Kuki Anglo War gi Memorial Guite Matha na thugaibadagi horakhibani haina phongdokhiba matangi video matek amani amarom da laiba sigi Chief of Army Staff Upendra Dwivedi na Guite gi wafam adu yadabaga loinana ngangliba pumnamak tongani haibaga loinana Manipur balance horakpagi maramsing phongdokpagi video matek amaga punna thadorakpani Hanagi Chief Minister and Biren file video adu thadorakpaga loinana mahaki post achumbabu kanana sunamsinduna thamba ngamde Aikhoi thauna faraba Army Chief Upendra Dwivedi na Manipur balance horakpaga achumba wafam phongdokre ngasidi malengi miyamna Manipur irang kanana huwi haiba achumba asengma khangle haibaga loinana aikhoi matungdadi tonga da thajagumsi aikhoi khongpham chena leminasi haina appeal tawrakhibani Chief Minister gi warol adugi matangda miyoi kayana magi comment sing pinaraki comment sing adugi maraktagi amagi paukhumda nongthoma Biren na hai phammunaba pamdabadagi mahak pham thadokhibani Kuki gi miroi khara na pirakpa comment gi matangda hanagi Chief Minister and Biren na war on drug adumak chathagani popi pambi yanthatpagi thabak su makha chathakhigani illegal Myanmaris Kuki sing masak khangdok tuna maramda halanbagi thabak chathakhigani haiba mahaki firep khanganki Anauba Manipur ama semnaba honabada miyamgi wakhalon honganba changi MP Bimol su kari fibam da lairi khangdokpa changi Bimol Manipur crisis issues of governors and political leadership haibasida public discourse ama Brahmapur nahabamda laiba Dharmalaya Social Welfare Center da pangthokre discourse adugi resource person gi warol piraduna Lok Sabha gi MP Angomcha Bimol akoi jamna phongdokhibada miyambu ngak senduna miyamgi namak paikhaliba thabak thoram sing che da taba khak natana miyamgi makuta yohonba haibasi lenga amagi mathauni adumakpu Manipurda hauzik moment lehandaba khak natana miyam safe oina lehenba ngamdri constitution chatpa laiba asina constitution ningthina chalaiba asina ngamdana lairi masi lenga ke choba sonba amani hairaduna politics tawba haibasi bot lepa bot thadaba adu khagnate lengaklon haibasi karino haiba ningthina nainadaba yaroi leader amana lawgadaba role governors na lawgadaba role amadi miyamgi luchingmana lawgadaba role ningthina nainaba changi anauba Manipur ama semnaba honabada miyamgi wakhalon honganba mathau tai hairaduna asanba miyeng thamduna horiba tungi damak chahi chama changna semdokpa mathau tai haiba wafam thamlakki mangna makha tana hai Afaba wakhalonda mangjil thaduna thabak tawduna chawkhotpa khunai ama oihanba haibasi education haibasi aduki matik maru oi masi mangna malem pummana afaba education ama oihanba honaribani chawkhotpa khunai ama oina bo education gi maru oiba lamdam asigi miyamna khangba changi hairaduna political da khongdaraba matamda laibaki dama kari thabak karamna tawgani haibasi politician singna ningthina khangba mathau tai haiki amaromda lanthengna ba haibasi kulai khakta yade wakhalgi oiba lawsing su mathau tai Masida ikoi masel amana ama hunaduna chingthanabagi matam nate haujing Manipur da chathari balana sishu Manipur masagi lu tongda yawraklaba ama oina uhanaba honari thawong asi miyamna nainaduna anauba Manipur semnabagi khongthang thangba horasi haiki mangna makha tarduna hai ikoi masel gi marakta yengthina hanba chahi kayagi mamangdagi thariba singsep asi tamna lawthoknaba honnaminasi loinana sugi matangda kari fibamda lairibage haiba khangdokpa changi hairaduna mahangna MP ama oina Miyamna thagat piraklaba matung tongan ba committee ge member oina yawrakpada lengaklon leitaba amagum hiram kayada mawong marita dana tawrama thengnarakhi state asida thokliba laibak thiba thawdo asi chahi kayagi mamangdagi omduna laklaba amani mase aikhoina matam chana thengna hoba changi chahi kaya aikhoigi marakta nungsinadana ba amadi khaibung tanaba tharamba chingsep asina aikhoigi marakta tokai tanaba kanna honaragli mase aikhoina munna khangba changi haiki Novo Foundation na sinduna pangthokhiba discourse aduda Lok Sabha gi MP Dr. Angomcha Bimoldagi jamna retired IAS RK Nima Imphal Review of Arts and Politics ki editor Pradip Phaujawbam
Advocate B. Supriya Amadi Retired Lieutenant Colonel T. Hemona Resource Person Oina Saruk Yaki. KSO Delhi gi President Paojakhup Guite Mathakta CC Police na case laukhatuna fanaba thiba hokre. Mitei community ki miyoi sing Urkhul gi Siroi Festival Sarugyana balakpada buffer zone lansilakpa yaroi haina social media da video ama thadoktuna kihalakiba KSO Delhi gi President Paojakhup Guite Mathakta Churachandpur Police na case ama laukhatpaga loinana maakpu fanaba thiba humbagi akanba thabak chathakre. Manipur Police na thadorok pacherol amada KSO Delhi gi President Paojakhup Guite na social media ki khuthangda Ukhrul da pangthokadariba Siroi Lily Festival 2025 ta sarugyana balakpada mitei singna buffer zone fauduna chatpa yaroi haina kihalakpa video ama ngarang dagi hauna viral chalakpadagi khudakta Churachandpur Police na maaki matakta case ama lokhatpaga loinana maakpu fanaba thihumbagi akanba thabak chathakba hokre. Loinana hariba miyoi asibu fanaba honabada yumthangnaba state sing Mizoram Assam Nagaland amasung Meghalaya Police na so angama mateng pibinaba Churachandpur Police ki maikaidagi khangankre hairi cherol asina makha tarduna Urkhul gi Siroi Belesta me kundagi kungamari fauba state ki thakta pangthokadoriba Siroi Lily Festival 2025 ta mitpung khudingmak aki akhang leitana saruk yahanna darkar leba security ki thawrang pumnamak paikhale haina su phongdorakli. Manipur Police na thadorok patongan ba cherol amada haukiba pungkun mari ki manungda security force na ching amasung tamgi district singlona bada vulnerable oiba mafam sing da chathakiba thiba humbagi thabakta yamlaba khusu khulai sing phangmangamkre hairi Imphal East Irilbung Police Station gi Nungjengbi Uruf Hill dagi recover tawba ngamkhraba khulai sing adudi 303 rifle ama 9mm pistol ama country made pistol ama 303 LMG magazine ahum carbine magazine turret AK-47 rifle gi maru round taragamapan wood pushing cell ama normal tear smoke cell manga tear chili smoke cell ani wireless set battery ani ni loinana Senapati Police Station gi manung chanba Kailenjang khulgi akoibadagi ball action single rifle ama ani 22 ball action rifle ama 9mm pistol ama amadi nongmai maru kya phangbangam khi hairi Kakching Police Station gi manung chanba Kharungpat Buffalo Farm manaktagi carbine gi ahangma magazine ama ball action single barrel rifle mari recover revolver ama hand grenade ahom MM51 gi mortar shell ama AK rifle ki ahangba case gun 303 rifle gi ahangba case taraga humdoi SLR gi ahangba case tara tube launching mari smoke grenade ama tear smoke cell ahom bow fang handset ama camouflage helmet ani BP cover ani tactical boot pair ani Amaromda Manipur Police na ngarang chathakiba operation na Imphal East ki Yorbung 1 number 2 school malayaktagi KSPPWG gi cadre ani fabangamle Farabasing adudi laikai asimaktadagi lambal mayum bobo elis Asian elis manini fugamathoi amasung Yorbung mamang laikai dagi haujikna sawongmung kabui khunjau dagi yumnam Chandra kawi makhoi animak miyam dagi nam haduna sel khaibada chenaba miyoi singni hairi numit asimaktada Porongpat Police Station gi manung chanba wangkhai ayang pali manaktagi Pripak Pro gi active cadre amasu fabangamkre mahaki maming oinam milan yangkhai humdoi wangkhai hizam director laibani Singzamai Police Station gi manung chanba langthabal kunja mayai lekai degi leiba sagol sem lampak tagi KSPPWG gi ningthauja malengam ba Elis Tondon ba kun kauba langthabal kunja mamang lekai degi active cadre amasu fare tha sigi taraga manga dalenga kasu sign tawna daba More amasu Myanmar da based tawba Chin Kuki National Defense Force CKNDF ki cadre ama Churachandpur Police Station gi manung chanba tuibong degi fabangamkre farba miyoi adugi maming thangkho hau tawthang kunthanga mari Churachandpur Tonglal Beng da laibani mahak miyam dagi nam haduna sel khaiba amadi border area da loop asigi anauba cadre sing recruit tawbagi thabakta chenabani hairi numit asida chathakiba topa operation amada Thobal Police Station gi manung chanba sangai yumpham Cherapur maya lekai dagi pambai na luchingba UNLF ki cadre ama fare mahaki maming hijam G10 LS ibai humfu Thobal gi athokpa maya lekai da laibani Mark School College ta sen gi demand tawbada chenaba miyoi ni hairi loina na Moirang Police Station gi manung chanba Tronglaubi makha lekai dagi Pripak Pro gi cadre ama fare mahaki maming ningthaujam abungte Elis Thaujal kawi numit asimakta da Lamsang Police Station gi manung chanba Mayang Langjin area dagi KSPPWG gi cadre ama fare mahaki maming oinam James Kuntra Mayang Langjing tamang da laibani makhoi sing asi miyam dagi sen khaibada chenabani haina Manipur Police ki cherol asina makha tarakli